ꯑꯩꯈꯣꯏꯗꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ LDM ꯑꯄꯨꯟꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯗꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯗ꯭ꯔꯤꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯗ ꯑꯁꯤ ꯍꯌꯦꯡ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯟꯅ ꯁꯦꯝ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯃꯣꯟꯅꯤꯗꯤ ꯇꯔꯨꯛ ꯇꯔꯦꯠꯅꯦ ꯍꯜꯂꯤꯗꯣꯗꯣ ꯑꯉꯥꯡꯒ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯏꯄꯤꯁꯣꯗ 9 ꯄꯨꯊꯣꯛꯄ ꯁꯤꯔꯤꯁ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯌꯥꯔꯦ ꯍꯥꯏꯔꯣ ꯌꯥꯔꯦ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯗ ꯑꯁꯦ ꯑꯩꯈꯣꯏꯗꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯕꯤꯕꯅꯦ ꯑꯩꯅ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯦ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯈꯩꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯁꯤꯡꯁꯦ ꯈꯔ ꯍꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯍꯩꯇꯕꯁꯨ ꯌꯥꯎꯋꯦ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯥꯇꯣꯟꯅ ꯁꯤꯗ ꯀꯟꯅ ꯍꯧꯖꯤꯛ ꯏꯗꯤꯇꯤꯡ ꯇꯧꯔꯤ ꯑꯗꯣ ꯍꯌꯦꯡꯁꯦ ꯉꯝꯅꯕ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯊꯥꯒꯠꯅꯕ ꯑꯩ ꯇꯧꯖꯔꯤ ꯇꯥꯇꯣꯟꯒ ꯄꯨꯟꯅ ꯇꯧꯖꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯇꯦꯂꯔꯕꯨꯗꯤ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯑꯗꯣ ꯇꯦꯂꯔꯗꯨꯗ ꯌꯦꯡꯕꯤꯕꯗꯨꯗ ꯑꯗꯨꯝ ꯑꯋꯥꯕ खितंग सोइगिबजु यावगिबनि टेलरदुदा असोइबजिंदो अखोइना सिदा सेमतोगा भिडियोजे फजना सेमनाबा तौजरी अदो हयेंग असोइबा याव तारगजु कमेंट दा अदुम हाइबिरम्मो मखा ताना अदुम असोइबजिंदो सेमतोकनो तौजरके आइदे आइजु अहानबो ओइबनिना अंगांगैजिगी एपिसोड 9 ना पुथोकचबा वेब सीरीज नेबा अदुना अंगांगैजिगी ओइना आइजु अंगांगैजि सुम युमदा सुम फ्री दा लैदुइ सरुकपुदीना अंगांगैजि अदुमाइ तौरगा मोइजु खितंग नॉलेज लेना पुथोचबनी वीडियोजे अदो ngasiगidi मयाम पुनमक लोइसलजे हयेंग वीडियो संडे नुमिसिदा पुथोरकदो पुनंग गाइमिनरजे हयेंग ngन्ना अयुक पुथोरकनी अयुक पुंग 10 बुकी मनुंगदा आई सुक्सोइ सोदन थागचरकनी अदो हयेंग मयाम पुना यिंगमिनरजे एपिसोड से 1 खतनी अदो एपिसोड 2 दुना मथंगी संडे दो ओइना पुथोकनबा तौजरगे एपिसोड से 9 नबा हाइदी अंगांगैजु थबक चिनबा मयाम अम जाउरे अदुना मतम हांगबा मतमदुदा एपिसोड से वीडियो ओइना पुथोकनबा मयामदा कन्ना होना जनबजो आई कन्ना होना जरके अदु असोय मयाम अम जाउबदो अदु सेमतोक जरगा मतुंग तारकदो सोइदनबा तौजरके अहानबा वीडियो ओइबनिना आई असोय मयाम अम याउ तारगजो जिंगबिरो मयामना पुनमकना ngapiyo